ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯄꯤ ꯐꯥꯗꯔ ꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ. ꯑꯣꯀꯦ. ꯂꯥꯏꯚꯁꯤ ꯄꯥꯛꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝꯗꯤ ꯌꯥꯝ ꯊꯦꯡꯉꯦ 7:30 ꯇꯥꯔꯦ ꯃꯍꯧꯁꯥ 7 ꯍꯥꯏꯅꯕ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯊꯔꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯃꯛꯄꯨ ꯉꯥꯛꯇꯪ ꯂꯥꯛꯑꯒ ꯃꯌꯥꯝ ꯊꯦꯡꯅꯔꯤꯁꯤ ꯌꯥꯝ ꯐꯔꯦ. ꯑꯣꯀꯦ. ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯁꯤ ꯉꯁꯤꯗꯤ. ꯆꯦꯅꯦꯜꯁꯤ ꯆꯦꯛꯁꯨ ꯑꯃꯇꯪ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤꯀꯣ. ꯊꯧꯅꯥꯎꯖꯝ ꯅꯟꯗꯤꯅꯤ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯛ ꯆꯥꯖꯔꯦ. ꯆꯥꯛꯆꯥꯖꯔꯦ. ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ. ꯂꯥꯏꯚꯇ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯣꯀꯦ. ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯁꯤ ꯉꯁꯤꯗꯤ. ꯁꯤ ꯀꯩꯅꯣꯝꯇ ꯆꯦꯛ ꯑꯃ ꯇꯧꯖꯒꯦ. मेरा नाम रोहित है AKA मिस्टर बुलक्कड़ मम्मी ओके मैम वरी बताएं ngak tawse ngasidi polling program oina tawrase ai ngasigi lastidi comment adabida ko mapung oina aigi number do to hoje asi paijariba number se 9612 487 412 सिजम कॉल तौरगा लाइव फोन प्रोग्राम वरी बताई सानाबगी मतम हम लौजगे तारे ngasidi ओइद्रोम जगतमणि चकचरबो चकचजरे ओके आइदो थर्सडे दा पोए ब्रो अदो मंडे गा साना ब्रो नुपीना थर्सडे हाइबो को नंदिनी ना हांगपोरमिना अदो तारगदी नुपाना मंडे ओइदिनेबा मंडे ट्यूसडे वेडनेसडे थर्सडे साने पकनै Sarong Camps, welcome back to my channel. Ranjana Marang Them, Yamba Karimatin Sarge, Hawaii Thomas Saring City. Happy Father's Day, thank you so much. Same to you. Mapa Oinadra Targa, so happy Father's Day, so my dear Geloina, Isagi Baba sing that enjoy to Minero. Okay. Digit ngawom ojagi number silabo ayamba kana toba live tharingai da call laksin base sina nungai di tobune aduna amadu su dum pai adu ayamba na call pick up tobi ko ne de hujike no number sida ayamba ai number aron da pai ba hine jade aduna ne high number anobu number sida ayamba call to birak ko pa ayamba si to biro aduga ina Friday da QA gi mayam wang hangbirakpado aduso adugi number duda WhatsApp hangmane adum hangbirakpai tare mayam ko aduga then adagi live tharing matamda call to birakpa khotpa everything ain oxer ga sum wari badai live sum sana bagi tan jado sumaina lomina se aduna number se ni paje bane my bum Daniel hi okay hi Daniel hoidrom Jagatmani bro se kai lamdagi no Jagatmani ai herok tagi ne Herok tagi ne kan upana Saturday aduga okay upana Saturday aduga nipina Saturday upana Thursday Friday Saturday rasi paknaradi fai natragdi kitang sana wali ko kay mathil sarge bro hawai sare Sarong Camps Sanamani angom lockdown sibu kamai to birige lockdown si dum pang sana le hatare haying hangse ko lekai da mass testing amasung mass vaccination pangthok na byam kan honajari adugi task force committee gi cho mayam da nungsibi ne ngon president on hapire
ꯑꯗꯣ ꯍꯛꯆꯤꯠꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯁꯨꯃꯥꯏꯅ ꯃꯥꯁ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯨꯝ ꯂꯥꯏꯚ ꯇꯧꯖꯔꯛꯀꯅꯤꯀꯣ ꯂꯥꯏꯚ ꯊꯥꯖꯔꯛꯀꯅꯤ ꯑꯣꯀꯦ ꯗꯦꯟ ꯑꯗꯨꯒ ꯃꯩꯅꯝ ꯗꯤꯄꯛ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤ ꯑꯣꯀꯦ ꯅꯨꯡꯉꯥꯏꯖꯔꯤ ꯗꯤꯄꯛ ꯋꯦꯜꯀꯝ ꯕꯦꯛ ꯔꯇꯅꯥ ꯀꯨꯃꯟ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯗ ꯄꯣꯛꯑꯦ ꯑꯗꯨꯒ ꯁꯟꯗꯦ ꯄꯣꯛꯄ ꯅꯨꯄꯥꯒ ꯆꯥꯟꯅꯒꯗ꯭ꯔꯥ ꯁꯟꯗꯦ ꯁꯦꯇꯔꯗꯦ ꯈꯤꯇꯪ ꯆꯥꯟꯅꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯔꯥꯁꯤ ꯄꯛꯅꯔꯗꯤ ꯑꯗꯨꯃꯛ ꯌꯥꯏ ꯕꯕꯤꯅꯥ ꯑꯣꯏꯅꯝ ꯍꯥꯏ ꯑꯣꯀꯦ ꯍꯥꯏ ꯕꯕꯤꯅꯥ ꯊꯧꯅꯥꯎꯖꯝ ꯅꯟꯗꯤꯅꯤ ꯊꯧꯅꯥꯎꯖꯝ ꯅꯟꯗꯤꯅꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯃꯦꯟ ꯂꯥꯛꯄꯤꯈꯤꯕꯤ ꯏꯆꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯕ꯭ꯔꯣ ꯌꯦꯛꯀꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯌꯦꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣꯀꯣ ꯋꯥꯆꯞꯇ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯨꯝ ꯑꯩ ꯐꯖꯅ ꯕ꯭ꯂꯣꯛ ꯌꯦꯛꯁꯤ ꯂꯩꯔꯤꯕ ꯌꯨꯝꯅꯥꯛ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯕꯥꯏꯍꯥꯔꯠ ꯇꯧꯕꯗꯤ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯦꯛꯅꯣ ꯍꯥꯏꯕꯗꯨꯗꯤ ꯋꯥꯆꯞꯇ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯨꯏꯗ꯭ꯔꯣꯝ ꯖꯒꯠꯃꯅꯤ ꯕ꯭ꯔꯣꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯤ ꯊꯤꯔꯦ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯦ ꯕ꯭ꯔꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯉꯥꯎꯕꯅꯦ ꯑꯣꯀꯦ ꯀꯃꯥꯏꯅ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯕꯤꯗ꯭ꯌꯥ ꯀꯣꯡꯈꯥꯝ ꯀꯀꯥ ꯅꯨꯄꯥꯅ ꯃꯟꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯉꯁꯤꯗꯤ ꯈꯥꯕꯩ ꯇꯥꯕꯅ ꯑꯌꯥꯝꯕ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯆꯥꯅ ꯐꯠꯇꯦ ꯔꯥꯁꯤ ꯄꯥꯛꯅꯔꯗꯤ ꯐꯩ ꯑꯗꯨꯒ ꯅꯝꯕꯔ ꯑꯃꯨꯛꯇꯒ ꯄꯤꯕꯤꯔꯛꯎ ꯕꯤꯃꯣ ꯂꯧꯔꯦꯝꯕꯝ ꯑꯣꯀꯦ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝꯅ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯏ ꯅꯝꯕꯔꯁꯦ 9612 487 412 ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ 9612 487 412 ꯑꯣꯀꯦ ꯅꯦꯛꯁ ꯃꯊꯪꯗ ꯁꯇ꯭ꯌꯝ ꯆꯟꯗ꯭ꯔ ꯖꯟꯇ꯭ꯔꯗ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯍꯥꯞꯄ ꯍꯥꯏꯕꯒꯤ ꯕ꯭ꯂꯣꯛ ꯑꯝꯇ ꯁꯦꯝꯃꯨ ꯑꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯥꯏ ꯂꯩꯔꯕꯅꯤ ꯁꯦꯝꯃꯁꯤꯔꯅ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯇ꯭ꯌꯝ ꯆꯟꯗ꯭ꯔꯅ ꯍꯥꯏꯕꯤꯔꯛꯑꯕꯅꯤꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯊꯧꯅꯥꯎꯖꯝ ꯅꯟꯗꯤꯅꯤ ꯌꯦꯛ ꯂꯧꯅꯕ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯍꯣꯏ ꯐꯠꯇꯦ ꯅꯤꯡꯉꯝꯗꯕ ꯈꯔ ꯁꯨꯝ ꯂꯩꯒꯅꯤꯀꯣ ꯕꯕꯤꯅꯥ ꯑꯣꯏꯅꯥꯝ ꯁꯥꯔ ꯂꯥꯏꯚ ꯊꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯖꯩ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯕꯤꯅꯥ ꯑꯣꯏꯅꯥꯝ ꯂꯥꯏꯚ ꯊꯦꯡꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯊꯦꯡꯃꯟꯈꯔꯦ ꯃꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯅꯦ ꯕ꯭ꯔꯣꯅ ꯈꯔ ꯈꯪꯕ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯣꯅ ꯑꯣꯀꯦ ꯁꯔꯣꯟ ꯀꯦꯁꯀꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗꯨ ꯀꯔꯝꯕꯅꯣ ꯀꯥꯎꯔꯦ ꯑꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣꯀꯣ ꯅꯨꯡꯁꯤꯕ ꯈꯨꯅꯨꯡꯁꯤꯗ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯑꯃꯗ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯖꯁ ꯀꯣ ꯑꯗꯨ ꯃꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅ ꯑꯩ ꯈꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯑꯃ ꯑꯗꯒꯤ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯑꯃ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕ ꯃꯆꯨ ꯂꯩꯇꯦ ꯃꯅꯝ ꯂꯩꯇꯦ ꯑꯗꯒꯤ ꯂꯤꯃꯤꯠ ꯂꯩꯇꯦ ꯁꯨꯅ ꯊꯝꯖꯒꯦ ꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯂꯩꯔꯦ ꯕꯕꯤꯅꯥ ꯑꯣꯏꯅꯥꯝ ꯑꯩꯁꯨ ꯁꯥꯔꯒꯤ ꯅꯝꯕꯔ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯖꯕꯗꯣ 9612 487 412 ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ 9612 487 412 ꯅꯣꯡꯗꯝꯕꯁꯤꯡ ꯋꯦꯅꯦꯁꯗꯦꯒ ꯊꯔꯁꯗꯦꯒ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯒꯤ ꯋꯦꯅꯦꯁꯗꯦ ꯅꯨꯄꯤꯒꯤ ꯊꯔꯁꯗꯦ ꯑꯣꯏꯔꯗꯤ ꯌꯥꯝ ꯆꯥꯅꯩꯀꯣ ꯉꯥꯟꯊꯣꯏ ꯅꯤꯡꯊꯧꯖꯝ ꯇꯨꯝꯖꯗ꯭ꯔꯤ ꯀꯀꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯆꯥꯟꯅꯗꯦ ꯐꯠꯇꯕ ꯑꯣꯏꯀꯣꯗꯣ ꯑꯗꯨꯃ ꯑꯩ ꯍꯪꯉꯛꯑꯃꯤꯅ ꯁꯨꯝ ꯍꯥꯏꯖꯒꯦ ꯄꯦꯅꯥꯎ ꯆꯅꯨ ꯑꯣꯀꯦ ꯄꯦꯅꯥꯎ ꯂꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯍꯪꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄꯅꯦ ꯑꯩꯒꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯀ꯭ꯌꯨ ꯑꯦꯒꯤ ꯊꯧꯔꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯇꯔꯗꯦꯗ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒ ꯐ꯭ꯔꯥꯏꯗꯦꯗ ꯍꯪꯉꯛꯄ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯒ ꯊꯧꯅꯥꯎꯖꯝ ꯅꯟꯗꯤꯅꯤ ꯕ꯭ꯔꯣ ꯅꯣꯡꯃ ꯂꯥꯛꯀꯦ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯀꯔꯝꯕ ꯍꯤꯗꯥꯛꯅꯣ ꯅꯟꯗꯤꯅꯤ ꯍꯥꯏꯕꯤꯔꯣ 9612487412 ꯆꯨꯝꯕ꯭ꯔꯥ ꯌꯥꯝ ꯑꯣꯀꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯕꯤꯃꯣ ꯂꯧꯔꯦꯝꯕꯝ ꯁꯨꯅꯤꯇꯥ ꯑꯥꯔ ꯀꯦ ꯔꯥꯁꯤ ꯃꯥꯟꯅꯕꯗꯤ ꯀꯔꯤ ꯔꯥꯁꯤ ꯃꯥꯟꯅꯕꯗꯤ ꯉꯝꯗꯕꯩ ꯋꯥꯅꯤ ꯌꯥꯝ ꯐꯕ ꯑꯣꯏꯀꯣ ꯌꯥꯝ ꯐꯕꯅꯤ ꯔꯥꯁꯤ ꯃꯥꯟꯅꯕꯗꯤ ओके देन काय होख्रा खेलोंगानबी सरायसम को इबुंग नुपासु नुपिसु थर्सडे ngakta popudi rasi sorry numin manabase fabo oide duga rasi manaradi sorry rasi da sanaradi fai Pamina now sir please repeat number okay 9612 487 412 okay then adagi yarani ko babina oinam yadaga swabiro ayumuk hajirake bro nupana Wednesday nupina Friday Wednesday Thursday Friday tang sana boy desisu rasi manaradi rasi paknaradi fai good evening brother Prithviraj Koirakpam okay good evening Koirakpam Prithviraj Saron Camps Nongthongbam se yekse karam bano ye kisitina ai laisu putok charaktre aduga loina mokse baha tawde Nongthongbam se mangang oigibra kenamni tawne ado ai kaure ado WhatsApp lakbiro ko Singajit welcome back Singajit nungsirabi na online good evening yamba okay good evening Singajit yam nungajai inaw Singajit lakpa penaw sanu ꯊꯦꯡꯕꯁꯤꯅ ꯐꯩ ꯊꯕꯛ ꯂꯣꯏꯔꯒ ꯄꯣꯊꯥꯕ ꯃꯇꯝꯅꯤꯅ ꯅꯨꯄꯤꯁꯤꯡꯒꯤꯗꯤ ꯊꯦꯡꯕꯁꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯑꯩꯁꯨ ꯊꯕꯛ ꯀꯌꯥ ꯆꯠꯂꯨꯔꯒ ꯉꯁꯤ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯎꯅꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕꯗꯒꯤ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯉ ꯇꯧꯁꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯕꯨ ꯊꯦꯡꯉꯁꯨ ꯉꯟꯕꯨ ꯉꯜꯂꯒꯁꯨ ꯀꯣ ꯑꯗꯒꯤ Bimo Lorembam Sunday ga Wednesday ga nupana Sunday nupina Wednesday ode fai paknai Sanamani Angom Thawai Misak Lenung da leibase kari thau torga fagadage aduga afaba oiroidra fataba oidoira sisu khangjiningi Thawai Misak aibsido matakga leigadamne makhada tarakpa Thawai Misak si mathi oidra adu asiba Thawai Misak gume hatare ko tang phaba oide sehi matangine aduma hongokani farkani ko kem khanbi gino Yaifabi devi nupana Sunday nupina Thursday sana dredoma Nongdamba sing yum chekesega sogolsen ga nupana yum chekese orba nupina sogolsen orgadi yai okay Light Entertainment hi sir Sarajes happy Father's Day sir okay same to you sir and MYJ thank you so much sir wish pibiragu yam thajete sir sir su mai pakpa mapam obiyo ngasi aduga mapam obitu natana amadi mai pakpa YouTuber masu obiyo mayamna aigi marup suzik Light Entertainment hariba YouTube channel se mayam yengbiyo yaragadi hojik mak nambiro haitare ko yam nuaraba mangonda matam matamgi oiba issue lakpa amasung matam matamgi oiba gugi thubok sing loina maya u phangene amadi nuai entertainment gi oiba then adi khwai maru oina satra sing de yam focus tawjaba aduguma channel yam nuai channel ni Light Entertainment se mayamna hojik yaragadi hojik mak ai nusi subscriber sing subscribe to biyo ko yam nuai channel ni ai gi sakpu khom amada jaminariba ai gi marup ni aduge and ai gi colleague amon sum doinariba kenone imanabane ko aduna mayam like to biro aduga subscribe to biro hairiba Light Entertainment hoji mo to biro to mayam ko yam nuai lakpiba sir yai phabi devi nupa Sunday nupi Thursday akai
संडे थर्सडे ओके अकाई बखर ले क्या अफबो दे दो मको दर्शन रावल अदु अफबो दे से राशि पकनर दिदुम फनी को सोम से काय दगी नो कुथि गुमबसु यंबिब्रो कंटेक्ट नंबर अमता पामजे ए कंटेक्ट नंबर जाय कनानो कमेंट इबिग्रबने अमता हंगल यंबियो को थेंगनी आइगी नंबर यावख्रबने अदुगा आई कुथि मक्ति पाइजद्री याद्री पाइबि याद्री थबक नसु याद्री गोंदा कन्या राशि का सिंह राशि का से चानगद्रा कन्या राशि का सिंह नुपा की करमनो नुपी की करमनो दो हाइद्रगति खंगरो का थाबले सिंह सार मंदिर ट्यूसडे का सिबो अमता हाइबिरो नुपाना मंदिर नुपीना ट्यूसडे ओरदी याई पंगनै आरदी थोक्सोम रो अफब थबक हौबगी अफब नुमित अमता हाइबियो अदुदी नंगी सही मतंगी होलकनी यंगकनी अदुगा तौरीब थबक तुसु करिनो चांग चाना दब अनु खरा लाकनी तोनोजम नंदिनी नुपा सॉरी नुपी फ्राइडे नुपा सैटरडे फ्राइडे पकना देखो राशि पकना दी फनी हिजम इंदिरा नहंगिरे से ब्रो नुपाना ट्यूसडे नुपीना थर्सडे नुपाना ट्यूसडे नुपीना थर्सडे हाइबको ट्यूसडे वने से थर्सडे सामने एकदम पकना दे सिजो राशि पकना दी याय तोनोजम नंदिनी दरिया तोबगी दो ओ हो आई लासु लापीगे हिदाकी दुदी डोंट वरी आई कावे आई फोन सिनबे नंबर सेव तौगिबने फोन सिनबे नंबर यावगिदबने अदुना पाउ फाउना से जुम को कॉल तौरो नोनी सिदा आई बाजार सुम हाइगलकदब लेबने बीके सिंह मैसेज ककबिग्रे हिसनाम दिनेशोर नुपा संडे अदुगा नुपीना फ्राइडे चाने निम्री अउनसी ngasi फादर डे निना करी मथेन चाबिरगे फादर डे से इचानसु अइनसु क्वाइ पामजब हवाई ओइन तखाइ मिनरे कोइजे कोइ निमकना पाम इंसांग हेतारे राजेश लाइकुराम यामबगी राशि आइगी राशिना ब्रिज अदुगा ब्रिज आइगी लोइना बिना मिन्ना राशि याम अमुते हाबिरो अदुइ तारगदे नुपाना ब्रिज नुपीना मिन्ना हामिनेबा नुपाना ब्रिज नुपीना मिन्ना पंगनै चानै को अदुगी सारों केम्स रो निंथौजागा नोंथोंबमगा चानाब्रो नोंथोंबमसि मंगांग ओइद्रगदि याइको निंथौजमदि मंगांगने प्रेमिता इरोम ओजा नुपीना ट्यूसडे नुपाना वेडनेसडे खितंग चाना फाते सिंगजित मयाम लाइट याम वाले लाइट नंबिरमो होइने याम तांगना तौजबा लाइव ने लाइव स्ट्रीम सिदा याम तोइना तौबु ngमसु नत्रे सिदा मयाम थेंगनरगा मयाम लाइट नमनिंग त्रिसि करिगिनो इनाउ सिंगजि लागा ता हाइबिरे लोइना अदो तौबिरो लाइट से थम्स अप अमतंग तक नंबिरो अदुगा सुम कमेंट मयाम पामिनसे थैंक यू सिंगजित अबेलैमा नुपाना फ्राइडे नुपीना संडे फ्राइडे सैटरडे संडे काबै ताइ राशि पकनब दकाले अदगी टीएस एकेस नुपाना ट्यूसडे नुपाना ट्यूसडे नुपीना सैटरडे ट्यूसडे वेडनेसडे थर्सडे फ्राइडे सैटरडे साना दे कल्पना अंगोम नुपा मंडे नुपी सैटरडे मंडे ट्यूसडे वेडनेसडे थर्सडे फ्राइडे सैटरडे चाने सिमा कल्पना सिमा अदुगा दर्शन रावल नुपीना सैटरडे औरदी नुपाना करी नुमित ओइगदगे नुपीना सैटरडे औरदी नुपादा फ्राइडे यारे वेडनेसडे यारे मंडे यारे मेनका सापम का नुपाना फ्राइडे नुपीना थर्सडे फ्राइडे थर्सडे
ꯈꯤꯇꯪ ꯆꯥꯟꯅꯕ ꯑꯣꯏꯗꯦ ꯕꯤꯃꯣꯜ ꯂꯧꯔꯦꯝꯕꯝ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯌꯥꯝꯕ ꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯆꯥꯟꯅꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯟꯗꯦ ꯁꯟꯗꯦ ꯈꯤꯇꯪ ꯆꯥꯟꯅꯗꯦ ꯉꯁꯤꯗꯤ ꯈꯥꯎꯕ ꯌꯥꯝ ꯂꯥꯛꯑꯦ ꯕꯕꯤꯅꯥ ꯑꯣꯏꯅꯝ ꯁꯥꯔ ꯃꯟꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯌꯥꯕ꯭ꯔꯣ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯗꯨꯒ ꯀꯤ ꯌꯥꯕ꯭ꯔꯣ ꯁꯣꯅꯤꯌꯥꯅꯣ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯄꯛꯅꯩ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯊꯦꯡk you so much sir okay welcome sir ꯀꯜꯄꯅꯥ ꯑꯒꯣꯝ ꯅꯨꯄꯥ ꯃꯟꯗꯦ ꯅꯨꯄꯤ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯄꯛꯅꯩ ꯅꯣꯡꯗꯝꯕꯁꯤꯡ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯅꯨꯃꯤꯠ ꯊꯪꯅꯕꯁꯤ ꯀꯩꯗꯧꯒꯦ ꯅꯨꯄꯥꯅ ꯃꯃꯥꯡ ꯊꯥꯔꯒꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯔꯆꯅꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯑꯣꯀꯦ ꯍꯥꯏ ꯑꯔꯆꯅꯥ ꯔꯇꯅꯥ ꯈꯨꯃꯟ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯀꯟꯌꯥ ꯁꯤꯡꯍ ꯀꯟꯌꯥ ꯈꯤꯇꯪ ꯆꯥꯟꯅꯕ ꯑꯣꯏꯗꯦ ꯗꯔꯁꯟ ꯔꯥꯕꯜ ꯂꯚꯔꯁ ꯑꯣꯀꯦ ꯅꯨꯄꯤꯅ ꯙꯅꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯅ ꯀꯔꯤ ꯔꯁꯤꯒ ꯆꯥꯟꯅꯩ ꯅꯨꯄꯤꯅ ꯙꯅꯨ ꯑꯣꯏꯔꯒꯗꯤ ꯙꯅꯨꯗꯤ ꯌꯥꯎꯕ ꯌꯥꯔꯤꯁꯦ ꯅꯨꯄꯥꯗ ꯙꯅꯨ ꯃꯁꯥꯃꯛ ꯌꯥꯔꯦ ꯀꯟꯌꯥ ꯌꯥꯔꯦ ꯑꯗꯒꯤ ꯇꯨꯂꯥ ꯌꯥꯔꯦ ꯑꯗꯒꯤ ꯁꯤꯃꯈꯩꯁꯤ ꯂꯩꯔꯦ ꯑꯁꯨꯝ ꯌꯥꯔꯛ ꯅꯨꯄꯥꯗꯤ ꯌꯦꯡꯕꯣꯏꯗꯤ ꯈꯔ ꯊꯨꯒꯗꯧꯕꯀꯣ ꯅꯨꯄꯥ ꯊꯔꯁꯗꯦ ꯅꯨꯄꯤ ꯐ꯭ꯔꯥꯏꯗꯦ ꯆꯥꯅꯩ ꯑꯗꯨꯒ ꯑꯦꯁꯄ꯭ꯔꯤ ꯕ꯭ꯂꯣꯛꯁ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏ ꯊꯦꯡꯛ ꯌꯨ ꯑꯦꯁꯄ꯭ꯔꯤ ꯕ꯭ꯂꯣꯛꯁꯨ ꯌꯨꯇꯨꯕꯔ ꯅꯧꯅ ꯐꯥꯎꯒꯠꯂꯛꯏꯕ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯥꯡꯗꯣꯛꯆꯔꯤꯅꯦ ꯃꯥꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯑꯩ ꯃꯔꯣꯟ ꯑꯃ ꯌꯦꯡꯉꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯊꯝꯅꯥꯎꯖꯝ ꯅꯟꯗꯤꯅꯤ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯤ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕ꯭ꯔꯣ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯎꯀꯣ ꯍꯣꯏ 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 ꯑꯩ ꯉꯝꯅꯤꯡꯈꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯇꯦꯅꯥꯎ ꯆꯅꯨ ꯐꯧ ꯍꯥꯞꯄ ꯀꯣꯠꯁꯦ ꯃꯃꯥꯡꯗ ꯌꯨꯝꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯃꯊꯛꯇ ꯂꯩꯕꯁꯦ ꯀꯩ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯋꯥꯍꯪꯁꯦ ꯃꯔꯤ ꯂꯩꯅꯩ ꯀꯔꯤꯒꯤ ꯂꯩꯅꯩ ꯑꯩꯉꯣꯟꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯗꯕ ꯂꯩꯇꯦ ꯍꯪꯉꯛꯀꯗꯕꯅꯤ ꯂꯣꯏꯅ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯪꯒꯗꯕꯅꯤꯀꯣ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯤꯗꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯒꯗꯕꯅꯤ ꯑꯦꯂꯥꯡꯕꯝ ꯁꯣꯐꯤꯌꯥ ꯅꯨꯄꯥ ꯃꯟꯗꯦ ꯅꯨꯄꯤ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯄꯛꯅꯩ ꯁꯣꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯥ ꯋꯦꯅꯁꯗꯦ ꯅꯨꯄꯤ ꯊꯔꯁꯗꯦ ꯋꯦꯅꯁꯗꯦ ꯄꯛꯅꯩ ꯂꯂꯤꯠꯁꯤꯡ ꯀꯔꯀꯠꯀ ꯙꯅꯨꯒ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯀꯔꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯍꯃꯆꯥꯔꯤ ꯃꯌꯨꯝ ꯀ꯭ꯔꯤꯁꯅ ꯄꯤꯌꯥꯔꯤ ꯃꯌꯦꯛ ꯈꯔ ꯀꯨꯞꯑꯦ ꯑꯗꯨꯅꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯁꯦꯇꯔꯗꯦ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯦ ꯑꯣꯀꯦ ꯅꯨꯄꯥꯒꯤ ꯔꯥꯁꯤꯅ ꯙꯅꯨ ꯑꯗꯨ ꯔꯥꯁꯤ ꯅꯨꯄꯤꯒꯤ ꯃꯤꯊꯨꯟ ꯙꯅꯨ ꯃꯤꯊꯨꯟ ꯈꯤꯇꯪ ꯆꯥꯟꯅꯕ ꯑꯣꯏꯗꯦ ꯗꯥꯏꯅꯥ ꯍꯋꯥꯏꯕꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯑꯣꯀꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯗꯥꯏꯅꯥ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯦꯡꯅꯔꯦꯀꯣ
Sangkar Ningtauja bro nupa Saturday nupi Monday. Hojiki question do kaya lekra. Nupa Saturday nupi Monday. Saturday Sunday Monday. Yeah, kesuka okay. Tongajam nandini nupi na Friday nupa na Saturday. Saturday. Sanade hai si amata hai biro. Hoi chanade kawai tai. Aduga sarang camps nupa se atombana pabra. Ya mana pabra. Adudi nupi tu si yang tu nupi jo ahan nupa jo ahan fate kan hai bajum na kale ne. Gamma nupi na Sunday nupa na Saturday. Lai hinsaba tabse kari kamai na yenge. Dena hoi bam. Ma adu yeng bidi kar kup ya tari kon. Ko ti de koi tham gi bani magi kano sing kar le du ne. Mena ka sapam ka tanga sapam go hidrong se. WhatsApp tang biro. Brahmasari ma'am Krishna Pyari. Okay. Agi WhatsApp number se 9612 487 412. Okay. Okay, wakale. Kaya okre. I langbam nupi Monday nupa Friday. Friday, Saturday, Sunday, Monday. Sane. Okay, nupi na mes nupa na mitun. Nupi na mes nupa na mitun. Mes mitun. So chane pak nei ko. Nupa na mitun hai bini ko. Okay, sim yang mana? Kenapa ning sing mana? Comment si yaman mesti ko. Ay number muka hai biro ay 9612 487 412. Okay. Saba taba mi taba. Ay nahan thagat sa gram ne ko. Yeng bagi di ay baro magi me tari mong to. Okay. Okay. Live yo siam nungai je sa. Okay. Ay mandi pa. Okay. Ay hangbadi tabi dress ara bisori. Pina hisabi upana
ꯆꯥꯕ ꯁꯤꯗꯤ ꯌꯦꯡꯈꯤ ꯀꯃꯦꯟꯁꯦ ꯀꯩ ꯌꯧꯈ꯭ꯔꯦ ओके ओके कमेंट पाव वारे मैम पुखाई में फार बनीना नुपान सैटरडे नुपीन संडे याम चानी अदुमको लाभ कई की लाइफ के निमित आई निमित थमद्रि नुती की थारम मने दो हनक्सी कोविड की याम थम चिन बाई गोदो को अदुनने रेशमा तम देवी अमु मंडे नुपा की ट्यूसडे चला ब्रो ओके ओके वांगदी मैम लेपना जे नंग बिरले अदु सिलोरगा आई वीडियो अपलोड तौजरके अदुदा मैमना अमुक कमेंट हंगिरो आई रिप्लाई पीबो ngamno होनजरके ngasiगidi सारे थारसि लाइव सो ओइबनिना याम सांगना हाइबसु याद्रे अदुना मैम लोइ फोबो मियिंग ताबिबगी दमक ngasiगी लाइव स्ट्रीम सिग मार्केटगी थागसो फोंदोकजरी वहंग लोइना पाबन नंगजदरे मसिगी दम वारो बिरोय ओके तो तो चैनल खरसो आई ꯑꯩꯒꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯊꯝꯕꯤꯌꯣ ꯍꯥꯏꯕ ꯈꯣꯠꯄ ꯂꯥꯛꯄꯤꯔꯝꯕꯁꯤꯡꯗꯣ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯒꯤꯅꯦ ꯑꯗꯨꯅꯅꯦ ओके अदुदी मैम आई कमेंट पादबसु यावरे लोइसिनजरगे ओरौबिबा यादे वा कुइना ngang चितंग नुवाइजदब इंगोंद अदुनने ओके मैम बाय बाय गुड नाइट कमेंट सुम लापियो मैम हुजि हुजि आई ngaijरमगे